Tel chai cha de haiduna Kuki Jo sing away akhum tongnarakle. Ngarang Prime Minister Narendra Modi nam Churachandpur da laklamba aduga mari leina social media da Kuki Jo Council KJC giluchingba singna paisa lawre amadi separate administration gi demand bu yasinna ba hotnari haina phongdorakhiba du yumfam yawdaba aranba wafam ni haina KJC na sengdorakli. KJC na makhoida siragliba maral adugi matangda sengdokladuna Prime Minister lakpagi wholesome saba sitting arrangement invitation amadi roadside decoration na jingba thabak pumnamak government ka mari leinaba authorities sing PMO governor amadi DC Churachandpur na tawbani masigi thabak sing asida KJC yawkhide subnagi special guest ama oina invite tawrakhibani hairi KJC gi maikaidagi legislature yawba union territory amagi mawongda separate administration amagi demand tawduna Prime Minister na memorandum pisinki Kuki Jo miyang ya pamba sigi mayakta KJC na kaidawnungda thaidokuna chatpa tawroi Kuki su group singa government of India ga marakta pangthokadariba mathangi political talk asida KJC na mapung phana sawatkani haina su phongdorakli Kuki Jo miyam na separate administration gi wafam da yasinna batawroi ko tu Committee on Tribal Unity ko tu na sinu ngarang kangpokpi da pangthokiba miyam gi mifam na Kuki Jo gi oiba separate administration amagi demand asi maung amata yasinna batawroi haina amu hanna chepa fireflong minakre mifam aduna KNO UPF India government amasung Manipur government nakalahumgi Marakta tha sigi marida Delhi da su agreement renew tawkhiba adumak legislature yabu union territory amagi mawongda separate administration ama leiba haiba miyang apamba phangnabagi khongthang amani haiba wafam thambaga loinana su sign tawnariba KNO amasung UPF na su community asigi miyamga mangjawnana tanaramba tawdana miyamga apamba si thaidoknaba kaidawnungda hotnaroidabani haina su section wafam thamki Ngarang pangthokiba miyanggi mifam aduna resolution ani amasu lawki resolution sing adudi ahanbada Indian Constitution gi article 239A gi makhada union territory gi mawongda separate administration ama leihanba haiba miyamgi apamba asida UPF amasung KNO na su lepaga loinana miyam tanaramdana masigi matangda warif amata UPF amasung KNO na lawdaba haibasini ani suba resolution da chahi asigi March 3 da Faijang gi Meteor Cemetery da pangthokiba kungani thoi suba Remembrance Day tharamda miyamna lawkiba point nipan gi resolution adu amuhana chesin bahaibasini resolution asigi matung ina Kuki Jo community gi maikaidagi center amadi Manipur laingang animakta separate administration gi demand asigi matangda kariguma mong amata da Kuki Jo miyamna yasinaba tawroi haina su message piki Churachandpur police station da Kuki Jo sing Thomjle kre Amang Thokle coverage tawruba lamka times gi editor security force na ki khangpi kre Ngarang Churachandpur da Prime Minister Narendra Modi laklam khiba dugi mangoina na lambi da sem saba sing amang ta thowan khiba thodokta fajin khiba Kuki Jo gi mioi ani thadokadabani haina ngasi numit yungba matung police station na Thomjle tu amang ta thokhiba ga loinana police amadi khoisang naraba na hasingi marakta chauna ungkhatna kre marak sida ngasi gi irang adubu coverage tawruba lamka times ke editor Thomjle langel bu press card Una Sam Rifles amasung CRPF na kihan khanganduna photo amadi video namduna muthat hankre thawong adubu Churachandpur Dictinous Journalist Union CDJU na akan mong da condemn tawrakli Fazan kiba mioi ani khudakta thadokadabani haiba demand tawduna masing ngamlabana ha sing all bazar da leiba Churachandpur police station da thomjilakpadagi police amadi na sing adugi marakta chauna ungkhanarakpaga loinana khoisaunarabana ha sing aduna police station gi barricade amadi gate thugaiduna amata thoanki na sing aduna fazin kiba na ani khudakta thadorakadabani haina law khongbaga loinana police personnel singda nungna thomjilakpadagi police personnel sing hakti koichin chena khi manak nakpa mafam da mathau tawriba central armed police force sing control tawna bahonabada yausin bagi mahut leb tuna leiba uki ngasi nongmaijing oibana dukan sing thonglona ba marakta tongan ba mafam sing da masing yamlaba Kuki Jo na ha sing thorak tuna irang adu hawrakhibani amarom da lambi da central security force tongba gari sing lakpada khongjang changsin bana ha sing gari mamang da paring thatuna national anthem janaganamana saksilakpadagi security forcing akchan aduna khamallaga gari dagi kumtharaklaga tangak leptuna leikhi thawong aduna ha sing aduna changsil liba khongjang aduda central security forcing aduna makhoida action amata tawraktanaba oiramgadra haibadi chapchana khangde Churachandpur police station da landarakhiba thawdo adugi ngehaki matung nan local oiba police officer ama thoraktuna khongjang changsil liba singa unaduna Prime Minister laktringai mangoina na thokkiba thawdo adugi matangda kupna thijinbagi thabak chathari fajin khibana anisu soidena thadokani haibagi thajaba pirakpadagi irang adu khara nemthaki tungda ahenba central security force sing thomjilaktura ngak senbagi akanba thabak sing lawkhatki ningsing bayabadi Prime Minister na Churachandpur da laktuna wangangadaba peace ground gi changfam da dami caffeine paring sana thambadagi madu yarwe haiba Ministry of Home Affairs tagi khangalakpadagi lawthoki thawng adugi mayakta numidang Kuki Jo na ha mayam thora
थोरक्तुना प्रोटेस्ट तौबगा लोइनना प्राइम मिनिस्टर लाकपगा मरी लेनना लंबीदा सेम सादुना थंबा पोटलमसिंग थुगाइदुना अमांग ताथोगल लक्खिबनी थौदोक मरी लेनना नहा अनि पुलिसना फाजिनखिबनी अमरोमदा ngasi चुराचांदपुर पुलिस स्टेशन ममांगदा थोखिबा इरांग अदुबु कवरेज तौखिबा लमका टाइम्स के एडिटर थांगजिन लियान लांगेलबु असम राइफल्स अमदी सीआरपीएफ पर्सनल सिना अकी खंगपीदुना फोटो अमदी वीडियो मुथत हनखिबा थवोंग चुराचांदपुर डिस्ट्रिक्ट जर्नलिस्ट यूनियन CDJU ना कन्ना यानिंगदबा फोंगदोखरे लोइनना चेनाबा पर्सनल सिंगी मथक्ता मरी लेनबा ऑथो रिचीना अकनबा एक्शन लौनबा डिमांड तौखरे टेररिस्ट की थबक चथरिबा सिंगसु एग्रीमेंट तौनदुना योखलिबा सि करंबा लोगी मखादनो इप्सा टेररिस्ट थबक सिंग चथरिबा कुकी ग्रुप सिंगसु एग्रीमेंट तौनदुना इंडिया लेंगाना मखोइबु योखलिबा सि करंबा लोगी मखादनो हाइना इंटरनेशनल पीस दे सोशल एडवांसमेंट इप्सा ना हंगली वाफम मसिंग असे इम्फाल कॉलेज तपांगथोखिबा इप्सा की कुंथ्रागा माथोइ सुबा मबो कुमोन थोरम दा फोंगदोखिबनी थोरम अदुदा वांगांग लदुना इप्सा की प्रेसिडेंट माइबम विशेषोर ना हाई काश्मीर दा टेररिस्ट सिंग अटैक चथरको मतमदा इंडिया लेंगा टेररिस्ट सिंग अदुगी मथक्ता चपचाबा पाउखुम पीखिबनी अदुबु मणिपुर दि मसिगी ओना दैना बथबक सिंग चथरी इप्सा की पांदमदि मालेम पुंबदा चटनरिबा इंटरनेशनल लॉ ना पीरिबा कांगलोन सिंगाक्तुना चप मानबा मियेंग मखादा मानबा खुनाई अमा ओइनबा होनबनी वाखलोन मानबा कांगबु सिंग पुनसिनदुना मणिपुर असि मालेमदा मसक तांगनबा पांदमदा इप्सा असि लिंखतखिबनी हाइनसु फोंगदोखि अमरोमदा थौरम अदुदा चीफ गेस्ट ओइना सरुक याखिबा खोंगनांग थाबा यूनिवर्सिटी की BC प्रोफेसर एन जयकुमार हाई लमदम असिदा इशू कया मायोक्नरबसु मणिपुर की टेरिटोरियल इंटीग्रिटी कनानसु थुगाइबा ngamloi इंडिया लेंगाना मणिपुर एजेंडा अहुम दा चथरिबा लालोंग असि अखोइ पुन्ना खंगमिनबा चंगी लोइनना अपुनबगी फ्री रेफ अमगा लोइनना सिंगनरकपा सिंग थेंगनबा चंगी इंडिया लेंगाना चथबा अहानबा एजेंडा दा ग्रेटर नागालैंड असिनी मसिना लमदम असिदा चौबजै थेंग अमा पीखि मसिगी मथांगदा हौजिक नौना कुकी सिंगी सेपरेट एडमिनिस्ट्रेशन की डिमांड अमा थोरकलिबा असिनी मखोइना पामलिबा मओंग असि हौजिक फावबा फंगबा लैट्री मसिना अखोइ अवाबा कया अमदी मायोक्नखिगनी मणिपुर कुमजा 2023 की मे अहुम असि इंडिया की वाइस प्रेसिडेंट मणिपुर लाखिबा मतमनी चुराचांदपुर इरांग असि हौरकपा मतमदा वाइस प्रेसिडेंट मसा मणिपुर यूनिवर्सिटी दा पांगथोकपा थौरम अमदा सरुक याबगा लैबना स्टेट लेंगा की माइकैदगिसु चथोकपा यादना मखुत पुलगा लैखिबना करीमदा तौबा ngamkhidabga loinana matam chana paikhatkadaba thorang amata paikhatpa ngamkhide vice president hankraba matungdasu state asida indian constitution gi article chahumga yankhaiga manga chalaiduna state na thabak amata tauba ngamankhide pumna mase india lenga ki thorang amagi makhada chathaba ngaktani maram aduna aikhoigi iramdam aikhoina kanba nathana kanana su kanbiroi haki ngasi gi thoram aduda lamdam asigi tongan tongan ba CSO singilu chingba sing saruk yakhi मफम कयादा इचाउ थोकले रिलीफ कैम्प इसिंग थुमजिनख्रे हौखिबा पुंग कुनमरी असिदा मणिपुर नोंगलेपतना चुबना मरम ओइरगा मणिपुर की मफम कयादा इचाउ थोकले लोइनना रिलीफ कैम्प इसिंग थुमजिनखिबदगी IDP सिंग अवाबा मायोक्नरे हाइदि नोंगलेपतना चुखिबना मरम ओइरगा थौबाल डिस्ट्रिक्ट के मनुंग चना लैबो वांगजिंग एरिया दसु मियामना इसिंग इचाउगी अवाबा मायोक्नरी वांगजिंग 10 था फाउदुना चेलेबा तुरल की इमाइ लेपा लैतना वांखलकपना मरम ओइरगा तुरल पा थोकना चेलकपदगी मफम कयादा इसिंग थुमजिले लोइनना वांगजिंग कोंदोंगपोकपी स्पोर्ट कॉम्प्लेक्स रिलीफ कैम्प दसु इसिंग का हेना थुमजिलकपना रिलीफ कैम्प असिदा चंगजाफम लौदुना लैरिबा मोरेदगी लांजेनरकलबा IDP सिंगना इसिंग इचाउगी अवाबा मायोक्नरी हौजी हौजी हारिबा तुरेल असिगी इमाइ लेपा लैतना वांखलकपना माइकई असोमदा लैरिबा मियाम इपाइबा पोकनरे हाइरि अमरोमदा थौबालगी DC हन्ना कमाइना लुचिंगदुना वांगजिंग कोंदोंगपोकपी स्पोर्ट कॉम्प्लेक्स रिलीफ कैम्प लाक्तुना IDP सिंगना थेंगनरिबा खुदोंचादबा सिंगा हकथेंगना यिंगसिनख्रे थौबाल DC अमदी इंडियन रेड क्रॉस सोसाइटी थौबाल की टीम लाक्तुना यिंगसिनबगी थबक चथरि हाइरि अमरोमदा नोंगलेपतना चुखिबा सिना मरम ओइरगा नंबुल तुरल की इमाइसु वांखलकली इम्फाल इसकी मनुंग चनबा येंगांग पोकपी साइजांग थमना पोकपी साबुंखोक न चिंगबा खुलसिंग इचाउ थोकले हाइरि इचाउ सिना मरम ओइरगा इम्फाल उखरुल लंबी की नापेटपली मपादा गाड़ी चथोक चसेंदा चाउना अपनबा थोकले हाइरि लंबी असी यावना मफम अदुगे कोइबदा ख्वांग यौना इसिंग थुमजिनबना मरम ओइरगा मियाम चाउना अवाबा मायोक्नरे लमलाई पुलिस की टीम सिंगना इचाउ नंगलबा मफम सिंगदा चंगसिनदुना मतिंग पांगबी थबक चथरि हाइरि सेप्टेम्बर 15 फाउबा मणिपुर की डिस्ट्रिक्ट अयामबदा अकनबा मोंगदा नोंग चुरबा याई IMD स्टेट असिदा हयिंग सेप्टेम्बर 15 फाउबदा डिस्ट्रिक्ट अयामबगी मफम कयादा अकनबा मोंगदा नोंग चुरबा याई हाइरि इंडियन मेटेओरोलॉजिकल डिपार्टमेंट की मेटेओरोलॉजिकल सेंटर इम्फाल फोंदुरखिबगी मतुंग इन स्टेट असिदा ngasi सेनापति उखरुल कामजोंग अमसुंग टेक्नोपलदा ऑरेंज अलर्ट लाउथोखिबगा लोइनना ओइरकदबा फिबम सिंगिदमक सेम सारगा लैनबा खंगली हारिबा डिस्ट्रिक्ट सिंग असिगी मफम खरदा पुंगदा किलोमीटर 30 दगी निफु फावबदा नुंसित सिटपगा लोइनना अकनबा मओंगदगी यामना कनबा मओंगदा नोंग चुबा याई हाइरि
Amarom da lemhauriba district singda yellow alert lauthokpaga loinina Chandel, Churachandpur, Fairjol, Jiribam, Tamenglong, Kangpokpi, Thoubal, Kakchingi mafam kaya dasu akan mamongda nong churaba yai haina pan piri. Imphal West amasung Imphal East district su ngarang September 12 gi nongalandai hauna mayai oiraf kana nongchu ki maduna maram oiraga akutpa mafam kaya ising thumjinba turel maru singda nong kana chubana turel gi ising imai wangkhalaktuna mafam kaya da ising thumjinba yaure. Jirbam da haukiba hing nongyai dagi kanna chu nong chuba haurakhi adu bhaujik faubagi oina ichau thokbagi phibam adumakti leitri. Fairjol da so haukiba numinini ro masida paktakna nongchu ki adu moina ma ichau thokbagi phibam di leitri. Amarom da ukrul da ngarang dagi hauna mayai oiraf kana nong churak padagi district asigi mafam kaya da landslide thokle haidi. Military junta gi air strike ta maheroi kun hena sire. Myanmar gi military junta gi mathakta lan hauriba. Arakan army na Rakhine state ki mafam ayamba control tawsilakhiba siga mari leinana mafam kaya khuthongna khibagi thodok leptana chathakhi. Haukiba irai numita military junta na chathakhiba air strike ta school gi maheroi kun hena sire kaya amana sopan nanglei. Arakan army gi maikai dagi phongdokhibada military junta gi maikai dagi pound chamanga lumba bomb sing haukiba irai numiki numidanga thengbada Kyoto township chalaiba private school anida bomb sing thadabada maheroi sing adu mishimina thokhibani laikhidraba sing adu micham ngaktani adu buthodo asigi matangda military junta gi maikai dagi di wafam mata phongdokpa laitri. UN Children Agency gi maikai dagi military junta na chathakhiba attack adu akan mamong da condemn tawkhre. Rakhine state da Arakan army amasung military junta gi marakta leptana khuthongna bagi thodok sing asina angang kaya amadi victim oire haina phongdokre. Panba yabadi Rakhine state gi mafam ayamba Arakan army na control tawsilaga leiribani.